Ngarang numidang pung tara makhairom taba matamda Churachandpur district ki New Lamka Jawkel Vengda Jedare amadi Jedaro gi lanmi masel khuthokna bada soklaba Jedaro gi lanmi Ngathel village tagi haupu hauzik Siza hospital da pukhatuna laikanari Ngarang numidang Jedaro amadi Jedare ani gi marakta thokiba thodok adubu yaning daba phongdoktuna Young Paite Association YPA na khongjang sangsinkhre khongjang aduna maram oiraga Churachandpur town da dukan sing thong lona khre gari chen khidre kaithel kana khidre Bosem na lauba HSLC gi parikya da mahiroi singi mark wangna amadi nemna phanglambagi matangda inquiry committee gi report namsinduna thamkhibagi mayokta desamna sinduna Imphal West amadi East ki tongan ba mahiroi singi mahiroi singna ngasi su khongjang changsin beleptri New Delhi da thasi gi ahumna pangthokadaba Indian National Trade Union Congress ki chani marifudra Nepal suba working committee gi mifam yaurunaba Indian National Trade Union Congress Manipur branch ki mihut sing ngasi Imphal thadokre Breastfeeding Promotion Alliance of Manipur na sinduna ngasi malengi atay mafam singda pangthoknabagum World Breastfeeding Week English ngani taramapan RDO lomsangda pangthokli Jharkhand gi Dumka district ki manung chanba Chihudia da poche yonba lakpa miyoi ama laikai miyamna furaga hatkre miyoi ahumna nanthok hore yummai thakre New Delhi ki Badlimore metro station dagi police ki kanguna nupa ama lupa lakh mari ki fake Indian currency note ka kona na phare pharaba nupa adu Gautam Mandal kawi West Bengal ki Malda district dagi ni hairi Manipur High Court na turendagi nunglengoi pekpagi mayokta sinmis singna ngasi ayuk pung mari dagi kaukhiba pung tara nithoi gi Manipur ban chathari more gari kaya panduna leiri mafam kaya da lambi thingli Manipur High Court na turendagi nunglengoi pekpagi mayokta sinmis singna ngasi ayuk pung mari dagi kaukhiba pung tara nithoi gi Manipur ban chathari sengmai lambi paring Thoubal Yairipok amadi Bishnupur da ban sagotpa singna lambi da lambi thingba uwa mai thabagi khongjang sangsili Pung tara nithoi Manipur ban manungda khwairaman kaithel da kaithel phambi sing pot yonakhi dukan sing di ayambana thonglonakhi gari sing chenakhi de mahiloisang kharadi suti thanakhi Mahiroi baby sana gi thawai na lairam land ing na chikna lairuna bagi damak ngasi Standard Robert Higher Secondary School na sinduna school gi mahiroi amadi oza sing na laikhidrabi mahiroi baby sana gi photo da hekal lekat tamkhre Mahiroi baby sana misiga mari lainana Standard Robert Higher Secondary School ki principal Fairoijam Landhoni amadi administrator Romita ani na thangalakhiba anticipatory bail adu piba natraga pi dabagi rai ngasi nungthil District and Session Judge Imphal West na lauthoklagani Taramathoi suba Manipur Legislative Assembly gi Nipan suba nongju mifam tha asigi taramanga gi matungda famba horaga September ani fawbagi manungda loisilaba yai haina Tom TV na fangma paw amana hairi Imphal West District Police ki kanguna mamang thagi kunmapanda tongan mamfam dagi nupi ama yauna KNF ki lanmi manga khulai ko na phare hairiba miyoi sing adu KNF ka mari leinadi haina lup asigi cherol amana hairakli Lakhimpur Police na ngarang chathakiba operation da miyoi ani number 4 gram kunmapan nge kona na phagat pangamkhre pharaba miyoi ani adu mamang da su mayai kaba nisaga kona na phagat pagi thodok laikhraba singni hairi Bangkok taleba kuntra tare na saruk yaduna chatharakhiba Thailand Open Boxing ngasi loisinkhre Bharat ki boxing sanaroi singna gold ama silver mari bronze ahum punna medal nipan lobangam-khre Mexico gi Yucatan state ki Bacala Tourism Resort ta ngarang khulai paiba miyoi amana lamkoiba lakpa miyoi nipan maram taktana nongmaina kaptuna hatkre Jammu and Kashmir ki Shopian district ki Badarhama Jawada security force na lalhoba ama nongmaina kaptuna hatkre nongmaya madi maru fangle hairi